ngasi phongkiba tongan tongan manipuri si phongsingi maruibi pausing myamna thamjigi ahanbada monsoon session ga mari lainana all party meet the opposition price rise aganipad agency lana seasonabagi wafam pukhalakre monsoon session gi mawoina ngasi pangthokiba all party mifamna opposition gi maikedi posai mamal tangkhatpa aganipad scheme amasum investigative agency sing lana seasonabagi wafam parliament puthokadabani haina demand tobaga loinana mifam aduda unparliamentary way kya season ki badu yaning da phungdokhi lusing basing aduna amat oina agnipar scheme khudak ta handokpa amadi posagi mamol tangkhatpa amadi leba ki economy gi hauju odiba phibam session asida khanana ba amat oina dabi tokhi mi phamadu gi matungna paumi singda parliamentary affairs minister Prahlad Joshina paumi sing haki parliament ki rules amadi procedure gi makad issue khudima khanana ba government na thong launa hangduna leiri Rajya Sabha ki opposition ki lusingba Malika Rajun Khagen haiki government na puthoragriba bill kunthra gani tu matokram na numit taraga marini phamgadaba parliament session na khanagadoribano opposition ki maikedi ki post mamol hengatpa agnipat rebasi ki federal structure da satharaklibe attack amadi investigative agency singbu lana sijinabana singba yauna issue taragom doi pugatki makasa tharakpoina topa pawmana tribe ani khanabada mi kunthra gom doi sikre Sudan gi Brut 9 state tribal furup ani Berti Hamasum Hawasa gi marak lam gi khanaba gi matang da yamdrabra mi kunthra gom dei sikre amasum yamdrabra samaga nipan sokre haina thangja numite health ministry gi statement amada phongdokre ningtoka ba numite gi haurakhiba hingsa aduda dukan taraga taruk mai thakre authorities na thangja da gi hauna irang adu lakshina ba lanmi thajin khre amasum numidana curfew thamkhre so haidi Atop Pawmana, None district ki Dolang Siru Kulgi Lomi Singdi, Labukta Har Amata Sizinadri, Lausu Sanpona Kwehauri. Say Kudingi, Lau Pantara, Manipur Singi district Karayana Tampaki district Ayamaki Lomi Sing Sizinagadaba, Har Makal Karagi, Manung Maru and Uria, Har Matam Sana Masum Sizinaba Kona Naba Pangde Masum, Pipam Toli Below Shu Lushang Nasumatam Sana Masum Kona Naba Pidi Habiki Watok Tokuna. Kokai lukai na gi tauba thaudok phawa thorak lagapasu matam amada Tamenglong district ki manung salamadi ki housing na None district ki manung salaba Dolang Siru village ki singkhong singthakta leiba labuk singi laumi singdi ngasi phawa da makhoi gi labuk singda makhalamati gi har sejinaramdre aduga lau panana bagi dama khoibadagina lokpa phawagi manungna su makhalamati gi matam gi sunaba lau singugi technology oriba machine amata sejinaramdre adumoina mo makhoina sejinaramba haibabu singkhong amasum singthakta leiba labuk singi phaidom oibana tangai fadana awangba lauri sing semduna lau ubana lauri sing adugi mathakta hawgalakpa napi sing kaknana ba phandokpagi thabakta supnatagi apikpa grazing machine khaktang sejinahori Dolang Siru village ki lau ubana sinpham oijaba laumi Silhet Lirho say Nifugo Humdoina Fongdorakpada, marking a sipawda Maki Labukta Makalamategi chemical fertilizers in Sizinadri, Isam Samna, Sanpot Koiduna, Siem Saraba Matunda, Mausagi Lau Lingbam Sum Hundagi Tabaksa Taraktuna, Lau Uduna Lai, Maki Lofom Singer Sing Kongamasum Sing Takta Labana, Koidopagi Tabakta, Gobota Natraga, Forsana Sing Bamata Sizinabagi Kutong Zavaleti. Singi sarukta leiba lofam sing oibana laumi singna masa masagi yumdagi makoigi labuk singda lakpagi lambigi phibam so aduki matik fate maram asina labuk leiriba mafam singda lauksang satuna thamnai lauksang adugi manungda sana thaknaba seng hawai insang napi thau thumna singba pulap thamlaga lau suba luidriba phawba leiraga lau panbagi thabak taunai hairaki singkhong amasum singthakta leiba labuk ngakta oibana matamga sunaba matamga sanadaba amasum sial yamna tingdaba Missionary sing sizinaba yadabanina mauksadi ki ipa ipu singna satnaramba sanpot khoibigi thaba hausiksu leptana sathanari adubu sanpot khoibada sanlaba sizinabadagidi san amom oina sizinabana hiena sukhudongsai maramdi singilabuk singdi tampaki gumna phaidom apakpa asaubana tabanina sanpot khoibada laithok laisin tawbudu khudongsa nabagidama khara pik thaba san amom sing sizinai Lau khoibada san amom sing sizinabana singda loiriba san singi manungda san amom singna masa poklabusu sangom somdoknade masina sanbi singda mapangal hanthande hairakena su pauksna phungdorakle ariba lau pathap ama oiriba sanpot khoiduna lau panbagi thaba asi ningthijana sathabada makhalamata gi chemical fertilizer sing haptabasu
ꯂꯧ ꯁꯪꯒꯝ ꯑꯃꯗ ꯐꯧ ꯇꯤꯟ 150 ꯔꯣꯝꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯊꯣꯛꯍꯟꯕ ꯉꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯐꯧ ꯇꯤꯟ 150 ꯗꯒꯤ 150 ꯐꯥꯎꯕ ꯂꯣꯛꯄꯁꯨ ꯌꯥꯎꯏ ꯐꯧ ꯇꯤꯟ 5ꯒ ꯐꯧꯕꯣꯠ ꯑꯃꯒ ꯃꯥꯟꯅꯕꯅꯤꯅ ꯐꯧ ꯇꯤꯟ 150 ꯂꯣꯛꯂꯕꯗꯤ ꯁꯪꯒꯝ ꯑꯃꯗ ꯐꯧꯕꯣꯠ 60 ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯂꯧꯕ ꯌꯥꯏ ꯍꯥꯏꯔꯛꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯤꯗ ꯗꯦ ꯃꯤꯜ ꯆꯥꯔꯨꯔꯕ ꯃꯇꯨꯡ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯕ ꯃꯍꯩꯔꯣꯏ 35 ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯈ꯭ꯔꯦ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯁ꯭ꯀꯨल ꯑꯃꯗ ꯃꯤꯗ ꯗꯦ ꯃꯤꯜ ꯆꯥꯔꯨꯔꯕ ꯃꯇꯨꯡ ꯃꯍꯩꯔꯣꯏ 35 ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯕꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯗꯂꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯞ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯗꯤ ꯊꯣꯡ ꯊꯥꯛꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯣꯜ ꯂꯤꯛ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝꯁꯤꯡ ꯈꯨꯗꯛꯇ ꯁꯤꯖ ꯇꯧꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯇꯦꯁ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯗꯂꯥꯏ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯖꯨꯅꯤꯌꯔ ꯕꯦꯁꯤꯛ ꯏꯪꯂꯤꯁ ꯃꯤडियम स्कूल ꯑꯃꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯤꯖꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯇꯝ ꯍꯦꯜꯂꯕ ꯑꯉꯥꯡꯁꯤꯡꯗ ꯄꯤꯖꯕꯗ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯄꯣꯠꯂꯝꯁꯤꯡꯅꯤ ꯃꯤꯗ ꯗꯦ ꯃꯤꯜ ꯑꯗꯨ ꯆꯥꯈꯤꯕ ꯑꯉꯥꯡ ꯈꯔꯗꯤ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯆꯥꯔꯤꯕ ꯈꯦꯆ꯭ꯔꯤ ꯑꯗꯨ ꯍꯥꯟꯅꯅ ꯃꯥꯟꯅꯗꯕ ꯍꯥꯒꯠꯄ ꯌꯥꯕ ꯃꯅꯝ ꯑꯃ ꯆꯦꯜꯂꯤ ꯍꯥꯏꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯝꯕ ꯂꯩꯈꯤ ꯃꯤꯗ ꯗꯦ ꯃꯤꯜ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯤꯅꯤꯠ ꯈꯔ ꯂꯩꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯔꯨꯑꯣꯏꯅ ꯍꯩꯅꯤꯡꯕ ꯐꯥꯎꯔꯛꯇꯕ ꯑꯃꯗꯤ ꯑꯣꯕꯅꯆꯤꯡꯕ ꯇꯧꯔꯛꯈꯤꯕꯅꯤ ꯃꯈꯣꯏ ꯈꯨꯗꯛꯇ ꯐꯥꯔꯁ ꯑꯦꯗ ꯄꯤꯔꯕ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯐꯤꯕꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯑꯃꯗꯤ ꯑꯉꯥꯡ ꯑꯌꯥꯝꯕ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯣꯏꯅ ꯑꯉꯥꯡ 9 ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ ꯃꯈꯣꯏꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯗꯤꯁꯆꯥꯔꯖ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯁ꯭ꯀꯨꯜꯁꯤꯡꯗ ꯄꯤꯖꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯐꯕ ꯋꯥꯠꯂꯤ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯉꯁꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯍꯜꯂꯤ ꯃꯔꯨꯑꯣꯏꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯆꯂꯥꯏꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯤꯄꯥꯏꯕ ꯐꯥꯎꯅꯔꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤ ꯑꯃꯁꯨꯡ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯅꯥꯒꯥ ꯏꯁꯨ ꯂꯣꯏꯁꯤꯟꯅꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯅꯥꯒꯥꯂꯦꯟꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯃꯤꯇꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯃꯇꯝ ꯁꯥꯡꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯥꯛꯂꯕ ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨ ꯑꯊꯨꯕ ꯃꯇꯝ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ NSNIMꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯅꯕ ꯇꯛꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯃꯊꯪ ꯆꯍꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯇꯛꯁꯤꯜꯂꯛꯂꯤ ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯃꯤꯇꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯑꯣꯛꯇꯣꯕꯔ 31ꯗ ꯁꯦꯟꯇꯔ ꯑꯃꯗꯤ NSNIM ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯕ ꯂꯩꯇ꯭ꯔꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2015ꯒꯤ ꯑꯣꯒꯁꯠ 3ꯗ ꯁꯦꯟꯇꯔ ꯑꯃꯗꯤ NSNIM ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯋꯥꯔꯤ ꯁꯥꯅꯕꯗ ꯌꯥꯎꯔꯤꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯈꯨꯗꯤꯡꯃꯛꯅ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯧꯖꯤꯛ ꯈꯨꯠ ꯊꯣꯛꯅꯕ ꯂꯦꯞꯄꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯒ꯭ꯔꯨꯞꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯒ꯭ꯔꯨꯞꯁꯤꯡꯅꯁꯨ ꯍꯤꯔꯝ ꯑꯁꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯊꯕꯛ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯃꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯅꯠꯇ꯭ꯔꯒ ꯂꯅꯥꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯊꯕꯛ ꯊꯧꯔꯝ ꯅꯠꯇꯦ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯈꯨꯜꯂꯥꯎꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯃꯊꯪ ꯆꯍꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯥꯒꯥꯂꯦꯟꯗ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯏꯂꯦꯛꯁꯟꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠꯁꯤꯡꯅ ꯍꯥꯏꯔꯤ